ꯊꯕꯛ ꯑꯝꯇ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯑꯁ ꯑꯩꯁꯦ ꯊꯕꯛ ꯆꯠꯀꯦꯅ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯇꯞꯇꯥꯏ ꯀꯦꯔꯒ ꯂꯩꯔꯝꯃꯤ ꯅꯠꯇꯦ ꯁꯤꯗꯕꯨ ꯊꯕꯛ ꯀꯅꯥ ꯆꯠꯅꯤꯡꯗꯣꯏꯅꯣꯕ ꯑꯁ ꯌꯥꯔꯦꯕ ꯆꯣ ꯊꯕꯛꯇꯣ ꯑꯝ ꯆꯠꯂꯨꯔꯣꯕ ꯑꯁ ꯆꯠꯅꯤꯡꯗꯦꯃꯤ ꯁꯤꯗ ꯇꯧꯒꯦꯗꯅꯕꯨ ꯏꯅꯥꯛꯇ ꯊꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯌꯥꯔꯦꯕ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯨ ꯅꯨꯡꯊꯤꯜꯁꯤꯗ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯁꯦ ꯄꯦꯟ ꯑꯝꯇ ꯌꯦꯡꯒꯦ ꯑꯩꯁꯤꯁꯨꯕ ꯍꯜꯂꯣ ꯀꯩꯗꯧꯔꯤꯅꯣ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯑꯩꯁꯦ ꯀꯩꯅꯣꯝ ꯇꯝꯕꯤꯌꯨꯔꯥ ꯇꯝꯕꯤꯌꯨꯅꯦ ꯑꯗꯨꯕꯨꯔꯣ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯄ ꯑꯗꯨꯗ ꯅꯪꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯅꯦ ꯏꯅꯥꯛꯇ ꯂꯩꯔꯝꯃꯤ ꯑꯁ ꯑꯩꯗꯤ ꯉꯥꯛꯇꯪꯗꯨꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯨꯔꯦ ꯃꯤꯒ ꯎꯔꯝꯃꯗꯤ ꯆꯣꯞꯄ ꯆꯣꯞꯄꯝꯒꯅꯤ ꯋꯥꯈꯜꯒꯗꯤꯕ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯉꯥꯛꯇꯪ ꯂꯥꯛꯀꯦ ꯑꯁ ꯂꯥꯛꯀꯅꯨ ꯇꯜꯂꯦ ꯑꯁ ꯇꯜꯂꯦ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯊꯝꯃꯦ ꯍꯜꯂꯣ ꯇꯥꯏꯌꯦ ꯅꯪ ꯀꯥꯏ ꯂꯩꯅꯣ ꯇꯨꯝꯃꯒꯦꯅ ꯆꯪꯉꯦ ꯅꯪꯅ ꯄꯤꯖꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯛꯏꯌꯦ ꯑꯗꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯛꯑꯣ ꯑꯁ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯁ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯅꯥꯏꯒꯗ꯭ꯔꯣ ꯑꯁ ꯅꯪꯁꯤꯗꯤꯕ ꯍꯣꯏ ꯍꯣꯏ ꯍꯣꯔꯦꯟ ꯌꯧꯔꯀꯥꯟꯗ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯣꯔꯦꯟ ꯌꯧꯔꯛꯑꯒ ꯍꯥꯏꯕ ꯅꯠꯇꯦ ꯐꯣꯟꯗꯣ ꯄꯥꯏꯌꯣ ꯑꯩꯗꯤ ꯌꯧꯁꯤꯜꯂꯛꯑꯅꯤ ꯐꯣꯟ ꯊꯝꯕ ꯌꯥꯔꯣꯏꯀꯣ ꯍꯜꯂꯣ ꯗꯥꯇꯣꯝꯊꯦꯟ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯗꯥꯇꯣꯝꯊꯦꯟ ꯀꯩꯗꯧꯔꯒꯦ ꯍꯜꯂꯣ ꯗꯥꯇꯣꯝꯊꯦꯟ ꯀꯩꯗꯧꯔꯒꯦ ꯍꯜꯂꯣ ꯗꯥꯇꯣꯝꯊꯦꯟ ꯍꯜꯂꯣ ꯀꯩꯗꯧꯔꯒꯦ ꯍꯜꯂꯣ ꯗꯥꯇꯣꯝꯊꯦꯟ ꯇꯥꯕ꯭ꯔꯣ ꯍꯜꯂꯣ ꯗꯥꯇꯣꯝꯊꯦꯟ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯑꯩꯗꯤ ꯅꯪ ꯁꯣꯛꯑꯦ ꯇꯥꯕꯗꯨꯗ ꯀꯌꯥꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯁꯣꯛꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯪꯅ ꯌꯥꯝ ꯍꯦꯟꯅ ꯁꯣꯛꯑꯝꯗꯕꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯣꯝꯁꯤꯕꯨ ꯀꯅꯥꯅꯣ ꯗꯥꯇꯣꯝꯊꯦꯟ ꯑꯩ ꯁꯣꯝꯁꯦ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯇꯁꯦꯡꯅ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ ꯗꯥꯇꯣꯝꯊꯦꯟ ꯑꯩ ꯁꯣꯝꯁꯦ ꯇꯁꯦꯡꯅ ꯈꯪꯖꯗ꯭ꯔꯦ ꯑꯩ ꯁꯣꯝꯁꯦ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯑꯣ ꯗꯥꯇꯣꯝꯊꯦꯟ ꯅꯪ ꯑꯩꯕꯨ ꯈꯪꯈ꯭ꯔꯕ ꯑꯣꯏꯔꯦ ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ
ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯀꯧꯋꯦ. ꯊꯣꯏꯕꯤ ꯍꯥꯏꯕ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ. ꯊꯣꯏꯕꯤ, ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯏꯁꯥꯕꯨ? ꯏꯁꯥꯅ ꯀꯞꯂꯤꯗꯨꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯏꯁꯥꯒꯤ ꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯗꯣ ꯏꯄꯥ ꯈꯪꯉꯤꯅꯦ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯜꯁꯦ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤꯀꯣ. ꯁꯣꯏꯗꯅ ꯇꯣꯝꯊꯤꯟꯁꯦ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯔꯛꯈꯤꯗ꯭ꯔꯥ? ꯀꯔꯤꯒꯤ ꯇꯥꯔꯣꯏꯗꯣꯏꯅꯣ? ꯍꯥ? ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛꯁꯤꯡꯗꯨ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯒꯅꯦ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯗꯣꯔꯤꯕꯅꯤ. ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯐꯥꯎꯕꯗꯤ ꯑꯩ ꯋꯥꯔꯁꯨ ꯋꯥꯗ ꯈꯥꯡꯈꯤꯒꯦ. ꯏꯁꯥꯒꯤ ꯈꯥꯡꯕ ꯀꯟꯕꯒꯤ ꯃꯇꯧꯁꯤꯅꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯁꯣꯔ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅꯅꯦ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯟꯁꯦ ꯐꯔꯛꯄ ꯑꯣꯏꯔꯁꯅꯨꯀꯣ. ꯑꯗꯣ ꯏꯄꯥꯒ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯨꯈꯤꯁꯤꯗꯅ. ꯄꯥꯕꯨꯡ, ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯪꯖꯔꯔꯣꯏꯒꯦ. ꯑꯩ ꯆꯠꯆꯔꯒꯦ. ꯑꯗꯨꯗꯤ ꯆꯠꯂꯨꯔꯣꯀꯣ. 이봉아, 아무튼 ꯉꯥꯏꯈꯣꯅꯦ. ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦꯅ ꯏꯄꯥꯁꯤ ꯉꯥꯏꯔꯝꯃꯤꯕꯅꯤ. ꯅꯪꯒ ꯑꯩꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯂꯩꯇꯦ. ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯍꯥꯏꯔꯨꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯍꯥꯏꯈꯤ. ꯃꯗꯨ ꯏꯄꯥꯅ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯈꯣꯏꯗꯥꯖꯔꯨꯔꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏꯒꯤ ꯃꯔꯤ ꯊꯝꯂꯨꯔꯕ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯂꯥꯏꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯂꯣꯏꯗꯣꯏꯅꯣ? ꯅꯨꯡꯁꯤꯍꯦ ꯏꯆꯥ ꯂꯥꯏꯁꯤꯁꯦ. ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯒꯨꯝ ꯅꯨꯡꯁꯤꯍꯦ. ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕꯅꯤꯅꯦ. ꯑꯗꯨ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯏꯄꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯌꯥꯝꯒ ꯋꯥꯈꯜ ꯃꯥꯟꯅꯗꯦꯅꯦ. ꯍꯧꯖꯤꯛꯃꯛꯁꯨ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ ꯆꯥꯔꯤꯕꯅꯦ. ꯇꯝꯊꯤꯔꯕ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤꯕꯅꯦ. ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤꯗꯕꯅꯦ. ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯤ ꯃꯤꯁꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤꯅꯦ. ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯏꯆꯥ ꯇꯣꯝꯊꯤꯟꯅ ꯃꯁꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯈꯤꯗꯕꯅꯦ. ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯏꯆꯥ ꯊꯣꯏꯕꯤꯅꯦ. ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯟꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯔꯤꯕꯅꯤ. ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯔꯤꯕꯅꯤ. ꯃꯇꯝ ꯈꯔ ꯋꯥꯈꯜ ꯆꯣꯏꯔꯤꯉꯩꯁꯤꯗ
ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯂꯥꯏꯖꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯄꯥꯕꯨꯡ ꯍꯌꯦꯡ ꯃꯍꯥꯛꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯂꯕꯗꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯃꯁꯛ ꯐꯥꯎꯕ ꯀꯥꯎꯈꯤꯅꯤꯌꯦ ꯄꯥꯕꯨꯡ ꯋꯥꯐꯝꯁꯤꯕꯨ ꯌꯨꯝꯒꯤꯗꯃꯛꯇ ꯋꯥꯖꯔꯕꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯈꯥꯡꯕꯗꯨꯁꯨ ꯏꯄꯥ ꯌꯦꯡꯕ ꯉꯝꯂꯣꯏꯅꯦꯍꯦ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯁꯤꯗꯒꯤ ꯃꯆꯥ ꯑꯃꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯄꯔꯥ ꯑꯣꯏꯅ ꯇꯝꯕꯤꯔꯦ ꯇꯣꯝꯊꯤꯟꯕꯨꯁꯨ ꯏꯁꯣꯔ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯥꯒꯤꯗꯃꯛ ꯃꯇꯝ ꯀꯨꯏꯅ ꯋꯥꯖꯔꯕꯤ ꯊꯣꯏꯕꯤꯕꯨꯁꯨ ꯌꯨꯝꯗꯨꯒꯤ ꯑꯁꯦꯡꯕ ꯃꯧ ꯑꯃ ꯑꯣꯏꯕ ꯑꯣꯏꯕꯤꯌꯨ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯕꯨ ꯂꯥꯟꯅ ꯎꯔꯨꯔꯦ ꯄꯥꯕꯨꯡ ꯑꯩꯒꯤ ꯏꯆꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯣꯝꯊꯤꯟꯒ ꯄꯥꯎ ꯐꯥꯎꯅꯍꯜꯂꯔꯣꯏ ꯉꯁꯤ ꯃꯕꯨꯡ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯆꯟ ꯊꯣꯏꯕꯤꯒꯤꯗꯃꯛ ꯈꯜꯂꯒꯅꯤ ꯐꯔꯦ ꯄꯥꯕꯨꯡ ꯑꯩꯁꯨ ꯆꯠꯆꯔꯒꯦ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ ꯇꯥꯆꯧ, ꯊꯤꯔꯣꯔꯥ? ꯊꯤꯔꯨꯈꯤꯅꯨ ꯇꯥꯆꯧ ꯑꯩꯁꯨ ꯈꯪꯉꯦ ꯉꯁꯤ ꯇꯥꯆꯧꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯇꯥꯆꯧ ꯑꯩꯁꯨ ꯅꯣꯏꯅ ꯍꯥꯏꯕ ꯌꯥꯔꯒꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯗꯥ ꯇꯣꯝꯊꯤꯟꯒ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ꯫ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯄꯤꯛꯏꯉꯩꯗꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯨꯟꯗꯣꯛꯂꯝꯂꯦ ꯉꯁꯤ ꯏꯆꯟꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯆꯟꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯁꯤꯗꯁꯨ ꯏꯆꯟꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯕ ꯐꯪꯗ꯭ꯔꯦ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯀꯣ ꯇꯥꯆꯧ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤꯗꯤ ꯇꯥꯆꯧ ꯅꯪꯅ ꯄꯨꯝꯅꯃꯛꯅꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯈꯩ ꯑꯩꯒꯤꯗꯤ ꯂꯣꯏ ꯌꯥꯖꯔꯦ ꯇꯥꯆꯧ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯆꯥꯛ ꯊꯤꯔꯒꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤ
ꯊꯥꯗꯣꯛꯂꯣ ꯍꯥꯏꯔꯝꯕꯗꯥꯏ ꯉꯁꯤ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗꯨꯅ ꯅꯪ ꯑꯩꯕꯨ ꯀꯥꯎꯔꯕꯣ? ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯀꯣꯛꯂꯔꯣꯏꯗꯕ ꯏꯔꯥꯜ ꯑꯃ ꯍꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯊꯣꯏꯕꯤ, ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯀꯩ ꯈꯜꯂꯝꯃꯤꯅꯣ ꯗꯥ ꯇꯣꯝꯊꯤꯟ? ꯍꯩꯃꯥ, ꯀꯩ ꯈꯜꯂꯝꯃꯤꯅꯣ ꯍꯥꯏꯔꯒ? ꯊꯣꯏꯕꯤ, ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯅꯤ꯫ ꯗꯥ ꯇꯣꯝꯊꯤꯟ, ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯣ ꯃꯨꯟꯅ ꯈꯟꯊꯕꯤꯔꯕ꯭ꯔꯥ? ꯁꯤꯗ ꯈꯟꯕ ꯈꯟꯗꯕ ꯍꯥꯏꯕ ꯂꯩꯇꯦ꯫ ꯊꯣꯏꯕꯤ, ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯩꯅ ꯋꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯀꯨꯞꯅ ꯁꯦꯟꯅꯖꯔꯛꯄꯅꯤ꯫ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥꯁꯦ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯗꯣ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯀꯥꯎꯕ ꯉꯝꯗꯦ꯫ ꯗꯥ ꯇꯣꯝꯊꯤꯟ, ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯉꯒꯅ ꯂꯥꯏꯖꯅ ꯀꯝꯗꯧꯕ? ꯗꯥ ꯇꯣꯝꯊꯤꯟ, ꯅꯪ ꯃꯨꯟꯅ ꯈꯟꯈꯨꯑꯣ꯫ ꯈꯨꯡꯒꯪꯗꯨꯗ ꯏꯆꯝ ꯆꯝꯅ ꯂꯩꯖꯕꯤ ꯂꯥꯏꯖꯕꯨ ꯅꯪꯒꯤ ꯅꯋꯣꯛꯅ ꯇꯧꯗꯨꯅ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯨꯔꯦ꯫ ꯅꯪꯒ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯊꯥꯗꯣꯛꯀꯅꯤ? ꯊꯣꯏꯕꯤ, ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯐꯪꯗꯕ ꯌꯥꯗꯦ, ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯤꯌꯦ꯫ ꯅꯪꯒ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯗꯤ ꯑꯗꯨꯃꯛ ꯈꯪꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯦ꯫ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯅꯧꯕ ꯅꯠꯇꯤꯌꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯂꯥꯏꯖꯒꯤ ꯑꯣꯏꯅ ꯂꯦꯞꯄꯤꯌꯨ꯫ ꯄꯟꯊꯨꯡ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ꯫ ꯗꯥ ꯇꯣꯝꯊꯤꯟ, ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯕꯤꯌꯨꯀꯣ? ꯅꯪ ꯂꯥꯏꯖꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯏꯕꯨꯡꯅ ꯂꯥꯏꯖꯒ ꯂꯨꯍꯣꯡꯕꯗꯣ ꯎꯔꯒ ꯅꯁꯥꯂꯩꯁꯨ ꯍꯔꯥꯎꯅ ꯃꯣꯃꯣ ꯅꯣꯛꯈꯤ꯫ ꯂꯥꯏꯖꯕꯨ ꯂꯧꯕꯤꯔꯨꯔꯣ꯫ ꯆꯠꯂꯣ ꯗꯥ ꯇꯣꯝꯊꯤꯟ꯫ ꯂꯥꯏꯖꯥ,